मनिंग कई लेजान ए कई यंगिनो नंगिदो इथंदा लेना चांस लौगे तोइराबा मसक अजिगा थिरी खुथिजिगा थांग लेसिना चोक हे अंजलकनी ओ यंग याद्रबा ओ एखोजी शक्तिबा याय मतंग लाखिनीदना फै फै यारे यारे Kayaknya nih gitu. Hansi vlog di jalan, tungsi ayam re, sakti betul nak badai cakap jalan. Meeting này nó mình nói tới cha chứ ba, chỉ ba bây giờ liền mấy ông ăn chơi liền.
ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯤꯅ ꯀꯟꯅ ꯀꯞꯄꯤꯁꯤꯅ ꯅꯣꯡꯆꯩꯁꯤꯅ ꯁꯠꯄ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯩꯒꯨꯝ ꯊꯣꯏꯅ ꯆꯠꯂꯣ ꯀꯩꯒꯤꯅꯣ ꯀꯣꯟꯗꯣꯡꯁꯦ ꯍꯦꯛ ꯁꯦꯠꯄꯒ ꯑꯉꯥꯡ ꯀꯞꯄ ꯇꯣꯛꯈ꯭ꯔꯤꯁꯤꯕꯣ ꯃꯔꯝꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯆꯪꯁꯤ ꯀꯩꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤ ꯑꯣꯏꯖꯥꯠꯂꯣ ꯑꯍꯟꯁꯤꯅꯗꯤ ꯀꯩꯝꯇ ꯈꯪꯉꯔꯣꯏ ꯌꯨꯝꯁꯤꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯗ ꯆꯠꯂꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯂꯥꯛꯆꯕꯅꯤ ꯀꯔꯤꯒꯨꯝꯇ ꯍꯪꯖꯒꯦ ꯇꯧꯖꯕꯅꯤ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯃꯇꯥ ꯑꯃ ꯏꯃꯨꯡꯒꯤꯅꯤ ꯁꯤꯗꯤ ꯑꯁꯤꯗ ꯐꯝꯃꯁꯤ ꯑꯩꯒꯤ ꯃꯤꯡꯅ ꯀꯨꯂꯩ ꯃꯥꯒꯤꯅ ꯑꯊꯣꯏ ꯑꯗꯨꯒ ꯃꯥꯒꯤꯅ ꯁꯤꯂꯩꯃ ꯑꯩꯈꯣꯏ 5 ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯃꯗꯤ ꯑꯅꯤꯁꯨꯕ ꯏꯊꯦꯜꯗ ꯂꯩꯍꯧꯔꯦ ꯁꯣꯝꯅ ꯃꯥꯏꯕ ꯈꯥꯕꯒꯤ ꯌꯨꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯃꯇꯝꯗꯤ ꯆꯥꯖꯗ꯭ꯔꯦ ꯑꯍꯟꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔ ꯈꯪꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯃꯥꯏꯕ ꯈꯥꯕꯒꯤ ꯈꯨꯜ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏꯅ ꯈꯨꯟꯃꯤꯁꯤꯡꯗ ꯍꯪꯕꯗ ꯈꯨꯟꯃꯤꯁꯤꯡꯅ ꯃꯥꯏꯕ ꯈꯥꯕꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯌꯥꯝꯅ ꯁꯥꯎꯏ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯀꯅꯥꯝꯇ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗ ꯑꯃꯠꯇ ꯌꯥꯔꯛꯇꯦ 이바보 그게 왜는 야만 티나 어떠위 이바보죠 이바나 야만 티나 왜 이바나 야만 방도 미야마 왜는 또래 이게 아무로 와르르면 Panganba, nang sinupa ni Hairaga ibo nupa mandaba tawine. Ay koi dauna se hidak khagak thawoba. Samra ngama haibaduni. Nupa ju mangum tawi, biju mangum tawi. Si baishelo. Si baishelo. Se thakshelo. Dia tak salah mak. Dah lupa mana tapi netra ni nak cak. Aduh ek thaki bedek ni nang nak jing. Laura tamne. ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯈ꯭ꯔꯕ ꯋꯥꯈꯜ ꯑꯃ ꯆꯦꯟꯕꯅꯦ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ
ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯍꯦꯛ ꯆꯪꯈ꯭ꯔꯕ ꯅꯪꯒꯗꯤꯅꯦ ꯈꯨꯀꯥꯞ ꯐꯤꯀꯥꯞꯒꯗꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯅꯨꯄꯤ ꯃꯥꯜꯂꯝꯃꯤꯅꯤ ꯆꯨꯝꯗ꯭ꯔꯣ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛ ꯃꯥꯜꯂꯤꯕꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯡꯁꯤꯅꯅꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯀꯟꯅ ꯀꯟꯅ ꯉꯥꯡꯕ ꯉꯝꯃꯛꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯪ ꯈꯪꯄꯣꯟꯇꯦꯕ ꯃꯔꯟ ꯂꯩꯈ꯭ꯔꯕ ꯇꯥꯏꯉꯣ ꯃꯥꯏꯃꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯔꯟ ꯃꯌꯥꯝꯗ ꯂꯣꯏ ꯂꯪꯊꯣꯛꯑꯒ ꯀꯔꯤꯝ ꯈꯪꯗꯅ ꯆꯠꯈ꯭ꯔꯤꯁꯦ ꯅꯪ ꯈꯪꯕ꯭ꯔꯥꯕ ꯅꯪꯅꯒ ꯅꯨꯄꯤ ꯃꯥꯟꯖꯜꯂꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯜꯂꯕ꯭ꯔꯥꯅꯦ ꯏꯇꯥꯎ ꯃꯌꯥꯝ ꯂꯥꯜꯂꯕ꯭ꯔꯥꯕ ꯁꯦ ꯑꯃꯨꯛꯀ ꯊꯛꯆꯜꯂꯣ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯅꯨꯄꯤ ꯃꯥꯜꯂꯝꯕꯗꯒꯤ ꯅꯨꯄꯥ ꯑꯣꯟꯈ꯭ꯔꯦꯗꯅ ꯅꯪ ꯃꯨꯟꯅ ꯈꯜꯂꯣ ꯍꯥꯏꯁꯤꯅꯦ ꯌꯦꯡꯉꯣ ꯅꯪꯅ ꯅꯨꯄꯤ ꯃꯥꯜꯂꯝꯕꯗꯒꯤ ꯅꯨꯄꯥ ꯑꯣꯜꯂꯛꯄꯁꯦ ꯅꯨꯡꯒꯤ ꯑꯥꯔꯊ ꯂꯩ ꯑꯩ ꯅꯨꯄꯤ ꯈꯪꯅꯦꯕ ꯅꯪ ꯍꯧꯖꯤꯛ ꯈꯪꯅꯦꯕ ꯑꯩ ꯇꯧꯊꯣꯛꯀꯦ ꯌꯦꯡꯉꯨ ꯃꯥꯎ ꯐꯖꯕꯤ ꯑꯩ ꯅꯨꯄꯥ ꯑꯣꯜꯂꯕꯅꯦ ꯊꯣꯔꯛꯑꯣ ꯐꯖꯕꯤ ꯑꯩ ꯅꯨꯄꯥ ꯑꯣꯜꯂꯦ ꯊꯣꯔꯛꯑꯣ ꯐꯖꯕꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯣ ꯀꯅꯥꯅꯣ ꯀꯩꯗꯧꯔꯒꯦ ꯃꯅꯝꯁꯤ ꯌꯨꯒ ꯊꯛꯂꯛꯏꯔꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯁꯤꯕꯣ ꯑꯩ ꯅꯨꯄꯥꯅꯤ ꯌꯨ ꯈꯔꯗꯤ ꯊꯛꯄ ꯌꯥꯏ ꯀꯩꯅꯣ ꯃꯤꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯃꯥꯟꯕꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥꯈꯔ ꯍꯥꯞꯄꯩ ꯋꯥꯅꯤ ꯀꯩꯅꯣ ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯗ꯭ꯔꯕꯣ ꯌꯥꯗꯦ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤ ꯏꯃꯥꯒ ꯂꯣꯏ ꯇꯥꯈꯤꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯤ ꯏꯃꯥꯗꯤ ꯈꯪꯍꯜꯂꯨꯅꯨꯀꯣ ꯑꯩ ꯌꯨ ꯊꯛꯑꯦꯁꯦ ꯐꯔꯦ ꯌꯨ ꯊꯛꯇ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯅꯤ ꯅꯪ ꯏꯄꯥꯝꯗ ꯆꯠꯂꯅꯦꯕ ꯍꯣꯏ ꯆꯠꯈ꯭ꯔꯅꯤ ꯏꯄꯥꯝꯗ ꯅꯪ ꯂꯩꯍꯧꯔꯣ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯉꯥꯏꯈꯣ ꯅꯄꯥꯝꯗ ꯆꯠꯈꯤꯅꯣꯕ ꯌꯦꯡꯉꯩꯗꯤ ꯌꯨ ꯊꯛꯂꯛꯀꯅꯨꯀꯣ ꯌꯨ ꯊꯛꯑꯗꯤꯅꯦ ꯑꯩ ꯏꯄꯥꯝꯗ ꯍꯦꯛꯇ ꯆꯠꯈꯤꯗꯣꯏꯖꯥꯠꯅꯤ ꯊꯔꯣꯏ ꯅꯪ ꯆꯠꯀꯅꯣ ꯂꯥꯛꯑꯣꯁꯦ ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯛꯑꯣꯕꯁꯦ ꯌꯨ ꯊꯥꯔꯣꯏꯕ ꯏꯃꯥ ꯇꯥꯔꯗꯤ ꯋꯥꯒ ꯂꯣꯏ ꯊꯣꯛꯄ ꯇꯥꯔꯦ ꯅꯨꯄꯥ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦꯕ ꯍꯩꯃꯥ ꯏꯅꯝꯃ ꯀꯩꯅꯣꯅꯦ ꯍꯩꯃꯥ ꯅꯪ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯀꯩꯅꯣ ꯀꯩ ꯂꯧꯒꯦ ꯍꯥꯏꯅꯣ ꯍꯣꯏ ꯏꯅꯝꯃ ꯑꯉꯥꯡꯒꯤ ꯁꯨꯝ ꯁꯥꯟꯅꯄꯣꯠ ꯑꯝꯇ ꯂꯩꯒꯦꯅ ꯑꯉꯥꯡ ꯂꯩꯗꯣꯔꯕꯣ ꯀꯩꯅꯣ ꯅꯪꯕꯣ ꯂꯩꯇ꯭ꯔꯤ ꯂꯩꯗꯣꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯂꯧꯑꯣ ꯑꯄꯥꯝꯕ ꯈꯜꯂꯣ ꯑꯄꯥꯝꯕ ꯁꯤꯗꯤ ꯀꯌꯥ ꯄꯤꯒꯦ ꯑꯗꯨꯗꯤ ꯂꯨꯄా 10 ꯈꯛꯇꯅꯦ ꯍꯣꯏ ꯁꯦ 10 ꯑꯗꯨꯗꯤ ꯁꯤꯝꯇ ꯂꯧꯖꯒꯦꯕ ꯁꯤ ꯑꯣꯏꯅ ꯐꯔꯦ ꯏꯅꯝꯃꯁꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯅꯝꯃ ꯑꯉꯥꯡ ꯑꯃ ꯐꯪꯖꯔꯣꯀꯣ ꯑꯗꯨꯒꯤ ꯂꯥꯏꯗꯤꯗꯣ ꯂꯧꯕꯗꯒꯤ
ꯅꯪꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯅꯪ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯀꯔꯤ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯃꯔꯥꯏꯅ ꯐꯪꯖꯔꯛꯀꯅꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯨꯄꯤ ꯃꯥꯟꯕꯤꯅꯤ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ ꯅꯪꯕꯨ ꯀꯅꯥꯅ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯔꯒꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪ ꯍꯥꯏꯔꯤꯕ ꯑꯩꯅ ꯅꯨꯄꯤ ꯃꯥꯟꯖꯔꯕꯁꯨ ꯑꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ ꯅꯪ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯦ ꯅꯪꯕꯨ ꯀꯅꯥꯅ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯅꯣ ꯀꯩꯅꯣꯗꯨꯕꯨ ꯂꯥꯏꯗꯤꯅꯤ ꯀꯩꯗꯧꯗꯣꯏꯕ ꯁꯤꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕꯁꯦ ꯂꯥꯏꯗꯤ ꯂꯩꯔꯗꯤ ꯎꯕ ꯐꯪꯉꯦꯅ ꯍꯥꯏ ꯈꯥꯡꯕꯗ ꯀꯦꯝꯂꯅꯤ ꯈꯥꯡꯕꯗ ꯋꯥꯔꯕ ꯅꯨꯡꯁꯤꯃꯩ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯝꯇꯪꯒꯦ ꯀꯔꯤ ꯄꯥꯎꯅꯣ ꯏꯕꯥꯅꯤꯒꯤ ꯀꯨꯏꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃ ꯃꯪꯐꯥꯎꯅꯗꯣꯔꯤ ꯀꯔꯝꯕ ꯃꯪꯂꯥ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯃꯥꯟꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯂꯅꯣꯕ ꯑꯩꯒꯤ ꯐꯤꯖꯣꯜꯁꯤꯅ ꯀꯩꯗꯧꯔꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯀꯥꯏꯔꯕꯣ ꯅꯪ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯑꯗꯨꯏ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯌꯦꯡ ꯑꯃꯗꯨꯅ ꯅꯨꯡꯉꯥꯏꯔꯣꯏꯕ ꯀꯩꯅꯣ ꯑꯃꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥ ꯀꯅꯥꯅꯣ ꯑꯃꯗꯨ ꯑꯣꯏꯗꯤ ꯑꯁ ꯅꯪꯁꯤꯃ ꯂꯥꯟꯅ ꯌꯥꯝ ꯈꯟꯒꯠꯂꯦꯍꯦ ꯑꯩꯅꯦ ꯃꯃꯥ ꯑꯣꯏꯗꯣꯔꯦꯕ ꯁꯛꯀꯤꯔꯣ ꯑꯩ ꯏꯆꯥ ꯐꯪꯗꯣꯔꯦ ꯑꯩ ꯏꯆꯥ ꯐꯪꯗꯣꯔꯦ ꯑꯩ ꯏꯆꯥ